Manipur State Rural Livelihood Mission MSRLM gi Makhada Semkhiba Angtha Gram Panchayat ki Gender and Social Development Coordinating Committee GSDCC na 82 Battalion BSF E-COY ANDRO PS ka KHUTSAMNARAGA SINDUNA NONGMAGI OIBA LEMNA LAIYENGBAGI camp amang ngasi IMPHAL East ki MANUNG CHANNA LEIBA Western PANGTHOIBI Club WPC Angtha gi Community Hall da PANGTHOKRE ngasi ki camp aduda ahal Nupi Nupa Angang Yauna, Civil Amadi BSF ki Dr. Singna Pediatric Dental General Surgery Gaini Yauna, Miyoi Chanirom da Makhal Makakayagi Ana Layengi Kudong Chabasing Panghan Kibagat Luinana, Matau Taba Hidak Langtaksu Lemna Gentoki, Kem Adu Pangtokpagi Matang da Angtha Gram Panchayat ki Chairperson Tia Maniharna Fongdo Kibada, Angtha Gram Panchayat ki GSDCC Amasung Andro PS da LEIBA 82 Battalion BSF E-COY ga KHUTSAMNARAGA Miyamda, Lemna Ana Layengbagi Kudong Chabasi Panghanabagi Pandamda Ngasigi Medical Kem asi sinjabani kem asi mai pakna pangthoknaba 82 Battalion BSF E-COY ANDRO PS na achoba mateng pangbirakpa amadi atai mari leinabasing amasung miyamna mapungfana saruk yabikiba duda BSF amadi atai pumnang puthagatpa fongdorakli loinana makha tarakpada tungda pangthorakpa thabak thorong kayadasu miyamna mapungfana saruk yabiduna mateng pangbiyu haina Angtha Gram Panchayat ki Chairperson Tia Maniharna miyamda apil toraki asi February 7 Angthagi GSDCC amadi 42 Battalion E-COY BSF ani punna KHUTSAMNARAGA sinjariba medical camp asi sukimatik mapung phaba medical camp ama oi damdam ikungang Angtha sida leiba lairaba raja esen mayam ama BSF na ngasigi damak khanbiduna GSDCC ga KHUTSAMNARAGA pangthoiba medical camp asi LAIYENGBA lakthiriba amadi akoina Dr. Kayama BSF ki maikei birakna ngasigi damak mateng pangbibagi damakta BSF 42 Battalion agi maikei jogi thagacha phungtari doinana ngasigi raja sina thupirakna LAIYENGBA chaba mi lobiba matik thagachari matung GSDCC na pangthokpa thabak thoram kudimakta mayam ngasi cooperation PB na smaina kataba kana PB na wa haiduna sinjari loinana 42 Battalion BSF sukimatik aigi maikei dagi Angtha GP ki pradhan moina chairperson moina thagachaba